ngasi phongkhiba tonga tonga mase phongsing amasum thokhiba thodok wathok digi maru oiba I pauksing khongatcharaga Manipur top channel gi makai digi mayam da share tawjigi anbada mayam ngasi goiba lebauk sigi COVID-19 update mayam da hapsigi inawnoba update ta ngasi sagon sen goiba COVID-19 update ta mayam puna miyoi la ahumga lising humdraga mapan ga sani ga yankhai ga tret COVID-19 na positive ohan kre amasung ngasi nong matada miyoi lising ahumga satruka nifuga manga COVID-19 na nabadagi laikhidre suhaidi amasum makasa thrakpoina topa maruiba paukhra namu namduna sel khaibasing athubada fagalo Manipur gi lifeline oiriba national highway number 2 Imphal Dimarpur lambi amasum national highway number 37 Imphal Jiribam lambi da miyam gi tangai fadraba polam kya leptana pushlagliba truck driver singdagi nongmai utuna namduna sel lawba piba ngamdragana driver natragana handelman fajinbagi thawong asi Bharat Laingaka Santiki Wari Sanariba NSN IM Amadi Manipur Laingaka Su Taunariba Singular Hurup Karagi Kut Yawi Havisi Miyamna Kangnarabu Wapamne Sahi Lisang Sina Tingbinaba Laitana Maning Tamna Truck Driver Sindagi Namduna Sel Kaiduna Lakpadagi Marabak Tiraba Driver Kya Wakal Lainana Nahanbagi Matakta Atai State Singa Yangnabada Maru Eba Polam Kyagi Mamal Sing Manipur Nakahena Wangli AITUC gi Manipur gi secretary gi sirul COVID-19 gi akan masapu mayok narabasu Manipuri punamaki yaifana ba khanduna tumba saba khangdaba makai tangai fadraba polam kya leptana posilagdiba truck driver singbu ki handuna sel khairiba sing fanana ba state ki home department of na hodrabadi mi pan tanglaga hingliba masing yamlaba miyam gi hingbar sangdaba yadraba marueba polam kya gi mamal atiya pakna wanglagani loinana COVID-19 gi anisiba web ki badagi masing yamlaba driver singna steering thadoknaba yorakpada awaba mayoknagadoriba si Manipuri pumbani maramasina thuba matamna national highway asida highway protection force thamnaba masum Bharat Laingaknasu NSN IM na driver singdagi sel khaiba madi goods tax lawa toktriba makai naga framework agreement gi warration product ba takshilakli haina spausin makhatari Atopa Pawamana Sendoi Selep Maruki Sel Komba Tingzele Village Development Committee Merapai Biamadi Saipo Club Haikak Mapal Awang Laikai Gi Apunba Mipam Amangarang Pangtoktuna Kanaraba Matungda COVID ki second wave asidagi ngakthoknaba warep amar lawminakre warep singasi makha taba notice ama tholaktriba phawba sanagani haina Social Amity Integrity and Prosperity Organization ki serol amana fongdoragli serol sinhai Mifam na Yaokhre warol sing adudi laikai sida laidiba hotel sing makha tana ayaba ma thoktriba phawba thingzinba dukan phamliba dukandar sing na lainga ki SOP ngakna phamgadabani karigumba hairiba dukan sing asina SOP thugaiba satnadaba thengnarabadi hairiba dukan adu khudakta thingjalagani laikai sida laidiba miyoi singna Saipo ground amadi community hall da ayukta amadi numidang weram da sanariba si matam kharagi oina thingzale laikai sina konba mafam singda saksa haijana ba jor sanaba punsilaga yu thakpa sina chingba matam kharagi oina thingzale laikai sida sathok chasin tawriba miyoi singna siksoi suidana marks upigadabani laikai sida konba mafam singda lanai gi sel sandogliba private microfinance amadi marup tawriba Mahazon amadi mari lainaba miyoi singna sendoi seleb amadi marup ki sel khomba makha tana notice ama thoktriba phawba thingjinba haibisini hainasu serol asina makha tana phongdorakli amasum atopa atenba paw amana Tripura curfew manungda luhongbagi thoram pangthoklambagi thugairuba DM Shailesh Kumar Yadav BJP gi MLA mangana DM gi Thawongdu yaningde haina Chief Secretary da suspend taw haina wakat kraba matung Tripura State Government na DM Shailesh Kumar Yadav suspend Toukhre haiba pawmasu ngasi social media sing thaga naragli amasum viral oinarakli atopa pawmanamu mi mangba laite Sangai Express Manipuri edition gi tang kungani pan tha mari English singani ga kunmathoi da laisram nimai isabu mangkhre haiduna aigi nupina phongdokpagi matangda sengdoksari ai mangba laite thangai banda tha amagi Mamangdagi baradalai aigi nupi asigi ot naiba khang mangamdaduna yumdagi sathoklaga laibani yumda suma gaiga puna laiminade aigi khanba saraga hablakpa paw asi aibu ot naiba yanaba lan thumda mikaduna hablakpani haina sengdoksari ba L Nimai Singh son of late L Babudon Singh haina su sengdoksabagi kalamdagi lokhacharakan mayamda share thokjabani atopa paw amanamu kabru kaba sing SOP ngakte
Sahilka Numit Kudingi Mio Sama Gimataka Kabru Sinkaba Lakliba Miamna Langana COVID-19 Gimatana Piba Guidelines Ngak Trihana Southern Hills Ships Association Sahilkana claim Tauri Sahilka President Paulal Hawkip Nahai April Kunga Mathoidigi Kabru Lefamlen and Noma the Mio Sama Samagi Kuzing Oirga Laklibasing Fix Marks Uptabayawa Amadi Social Distancing Ngaktabakia we hide Mana Hai Lai Kuramba Laklibasing Miamda Nolui Akai Batava Amata Taudi Adumapu Lakliba Miam Hausi COVID-19 Yelaiset Ka Hena Sandopa Tampak Lam Gimio Ngak to Oibana Kangpopi Miam Gada Mipai Puka Hadi Amasumara Masina COVID-19 Laiset ki second web ki Akiba Lakliba Si Yanglaga Kabru Lai Kurumba Lakpagi Tavak Matam Kradi Leplaga Hiramasida Langan Akan Mamiyang Sang Biu Hainasu Paushin Makatana Fundorakli Ngasi Pawa Pau Tarakpa Mam Yamna Ngaknia Eva Musum Kudong Tininga Eva Pong Gatang Mam the Share Tozagi COVID positive Oiduna Laikhidrabi Nupiama Kunjasingna Poloi Handabadagi Mapu Roibana cycle the hap to Toukhre Dusigi pictures Simak Mayam viral Okivani Social media Uttar Pradesh ki Zonpur area da Laibi Ahal Oirabi Nupiama COVID positive Oiduna Laikhidraba Matung Laikai Tremoterium da Potloibi Yaroi Hano Kunjasing Ating Pirak Padagi Upai Laitraba Ahal Oiraba Mapu Roibana Maki Loinabi Dugi Haksang cycle Lamada hap to Puraga Kungang Adurigi, Pantung Pam Kangdana, Pung Kayamarum Sang Atopa Mapam Singda Satkre Hadi. Amasum Laikhidrabi Ahal Oirabinipi, Karamba Mapam Damasum Kanagi Ayaba Lauraga, Puloigategi Haibadu, Bab Tadraba Ahal Oiraba Mapura Baduna, Maki Luina Bibu, Sakalama the Habaga Puduna, Satkibadu Kwaidigi, Tamoi Kanya over Tadoni Dugama and pictures the Ukiba Matamda, had it cycled to the Inbagi, Mawung Matosimiam. The piece of Haksangi cycle to the Sielakan Pubi Shaktaman, documented white of Tado Manimiam. Amasum Ahal Loiba Mapu Roibaduna, Maki Loinavigi, Tawayao Drab Haksanga to cycle the Hablagamatam Sang Napubadagi, Waraduna Maki Loinavigi Haksang. Loinana, cycle adu Lambida, Nataduna Tamlaga Ahaladu, Nahak Potaduna Labigi Saktam, social media the Uber Punky. Amasum COVID-19 virus ki laiset hena sandorakani haibigi akiba leibadagi kunjasingna ahal oirabi dugi aroiba mathau mangam pangthok hankidabani district administration na phungdorakibagi matung inadi nupi adu COVID positive oiduna laikhidraba haibadu sabsaba confirm tawkidi ahanbada ahal oiraba mapu roibaduna maki nupi gi haksang hapkatlaba cycle adu thauduna khungang adugi akoibada pung kya supna salami matamdu fawada maki mateng pangbina khunja amata Song Thoraktabadigi, Matakta Maki Awabra Saru Yanaba Mia Amatasu, Sanglakidi, Amaramda, Kungangadugi, Manakta Leba, Trimason, God Aduda, Nupidugi, Haksang, Puloibi Yaroi, Haiduna, Kunja Kudimang Atima Piki Hadi, Upai later Mapuroi Beduna, Maki Nupidu, Cycle Puraktuna, Pantung Pam Kangdana, Laki Venesu Hadi, Amasum Taudo Dugi Matanga, Kanagumbakarana Police the Paupi, Rabamatuna Policena, Nupidu Haksang. Ramgaki Mapam Amada Puloki Hadi, Amasum Laikhidrabi, Raskumari Sayanki, Mapurabigi, Tilagdari, Singado, Zonpur District, Arampur Kungang the Labini, Mark Numit Kiani Rongi, Mamang the Ginaduna, Mayum the Gimapan Toktan, Lera Kibani, Hainesu, Paushin Makatana Fondurag, the Masumaka Trakwa, or Namasum Rushilapo and Maru Pau, Kantin Masan, Manikatan, Tentak, the Shirt of Zeramge. Atopa tentak pa mana Gawada numit marini lockdown lairagani Gawada April kunga mapandagi May ahum pawa numit marini akan man lockdown ama thamnaba state government yum sakasa numit warep lauri haina Chief Minister Pramod Sawantana Toukhre amasum rims tagi phangba report amagi matung ina mayam iroi shemba moirang thong Impal West tagi rims te admitted tarokiba rims hospital la admitted tarokiba tang kunga mga thamari English ngani ga kunga mathoida Kena balayong na positive oiba miyoema ngarang tang kun ganipan thamari English ngani ga kun nga mathoi numidang waramgi pung nipuga mga taba matamda mahak laikhidre haina so khanaba pawmana makhatana paledugi in detail do hore nungdaramgi oina lokhacharakan mayam da share tawjarake adugo si hara hausi ko ina di matang ase lusinjarage masum pathosik do soikiba lan ki kya yawsi mayam ngak pigani and thank you